ꯆꯠꯂꯒ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯑꯦꯟꯖꯣꯏ ꯇꯧꯃꯤꯟꯅꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯒꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯥꯏꯇꯔꯁꯨ ꯅꯦꯔꯦꯇꯔꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯕꯅꯤꯅ ꯚꯣꯏꯁꯁꯦ ꯑꯩꯈꯣꯏ ꯗꯥꯏꯂꯣꯒꯁꯦ ꯅꯦꯗꯤꯄꯥꯗꯒꯤ ꯍꯥꯟꯅ ꯍꯧꯔꯁꯦ ꯇꯥꯕ ꯃꯃꯤꯡꯗꯤ ꯂꯥꯞꯊꯣꯛꯈ꯭ꯔꯒ ꯃꯨꯠꯈꯤꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯥꯔꯤꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤꯁꯦ ꯁꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯦꯛ ꯁꯨꯝ ꯁꯦꯡꯒꯠꯂꯛꯏ ꯀꯩꯗꯧꯅꯨꯡꯗꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯌꯦꯡ ꯈꯛ ꯇꯥꯔꯔꯣꯏ ꯑꯩꯒꯤ ꯏꯐꯝꯗꯒꯤꯗꯤ ꯑꯗꯣ ꯑꯩ ꯂꯣꯏꯈ꯭ꯔꯕꯅꯤ나 ꯑꯩꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯄꯥꯝꯖꯕ ꯅꯔꯦꯇꯔ ꯑꯃ ꯈꯟꯖꯔꯒꯦꯀꯣ ꯅꯥꯎꯕꯇꯣꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯃꯥꯒꯤ ꯗꯥꯏꯂꯣग ꯑꯃ ꯇꯝꯃꯤꯟꯅꯔꯁꯤ ꯂꯥꯞꯈ꯭ꯔꯦ ꯇꯥꯝꯈ꯭ꯔꯦ ꯆꯠꯈ꯭ꯔꯦ ꯅꯨꯡꯁꯤꯕꯗꯤ ꯑꯗꯨꯃꯛ ꯃꯌꯥꯝꯒꯤ ꯊꯃꯣꯏꯗ ꯑꯗꯨꯕꯨ ꯇꯥꯟꯅꯔꯨꯒꯦꯁꯨ ꯈꯜꯂꯨꯗꯦ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯨꯠꯄ ꯅꯥꯏꯔꯣꯏ ꯇꯦꯅꯧꯗꯝꯕ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯅ ꯇꯝꯃꯤꯗ ꯑꯩꯈꯣꯏꯒꯤꯅ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯄꯣꯠꯁꯛꯁꯦ ꯑꯆꯥꯄꯣꯠꯀꯨꯝ ꯑꯍꯜꯕꯒꯨꯝ ꯌꯦꯟꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯣꯏꯔꯝꯂꯕꯗꯤ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯌꯦꯜꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯁꯤꯗꯤ ꯇꯨꯈꯥꯏꯕ ꯌꯥꯗ꯭ꯔꯕ ꯈꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯕꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯤꯗꯤ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯌꯦꯟꯕ ꯌꯥꯔꯣꯏ ꯆꯣꯟꯈ꯭ꯔꯦ ꯄꯥꯈ꯭ꯔꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯏꯔꯤꯛꯇꯤ ꯅꯪꯒꯤ ꯅꯐꯝꯗ ꯏꯔꯤꯛꯁꯨ ꯑꯗꯨꯕꯨ ꯄꯥꯊꯔꯛꯂꯤꯕ ꯏꯔꯤꯛ ꯑꯗꯣ ꯑꯩꯕꯨ ꯅꯨꯡꯁꯤꯖꯕ ꯀꯅꯥꯒ ꯑꯃꯒꯤ ꯃꯐꯝꯗ ꯏꯔꯤꯛ ꯑꯃꯠꯇꯗꯤ ꯑꯩ ꯈꯥꯏꯔꯒ ꯂꯩꯈ꯭ꯔꯁꯅꯨ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯇꯥꯟꯁꯨ ꯇꯥꯟꯅꯔꯔꯣꯏ ꯐꯪꯅꯕꯁꯨ ꯊꯤꯔꯔꯣꯏ ꯆꯠꯈ꯭ꯔꯁꯅꯨ ꯂꯥꯛꯈ꯭ꯔꯁꯅꯨ ꯑꯗꯨꯃꯛ ꯑꯁꯨꯝ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯗꯤ ꯑꯩ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯍꯧꯔꯒꯦ ꯐꯖꯕ ꯐꯖꯗꯕ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯦꯡꯇ ꯐꯖꯩ ꯌꯥꯝ ꯐꯖꯩ ꯃꯅꯤꯡꯒꯤ ꯏꯁꯤꯡꯁꯦ ꯃꯤꯅꯗꯤ ꯈꯜꯂꯦ ꯃꯄꯥꯟꯗ ꯐꯝꯃꯒ ꯌꯦꯡꯕꯗ ꯃꯤꯅꯗꯤ ꯅꯤꯁꯥ ꯆꯥꯔꯒ ꯉꯥꯎꯔꯤꯕꯣꯏ ꯅꯤꯡꯉꯤ ꯑꯗꯣ ꯊꯃꯣꯏ ꯀꯥꯏꯕ ꯃꯤꯁꯤꯡꯒꯤꯗꯤ ꯁꯤꯒꯨꯝꯕ ꯑꯆꯤꯛꯄ ꯃꯐꯝꯁꯤꯗ ꯂꯩꯔꯒꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯁꯤꯃꯗꯤ ꯃꯌꯥꯝꯅ ꯈꯪꯅ ꯑꯗꯨꯒ ꯃꯁꯤꯗ ꯃꯤꯁꯦ ꯉꯥꯎꯁꯟꯅꯩ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯇꯧꯋꯤ ꯅꯤꯁꯥ ꯆꯥꯏ ꯑꯗꯣ ꯁꯤꯅ ꯂꯣꯏꯁꯜꯂꯒꯦ ꯃꯊꯪꯒꯤ ꯔꯦꯀꯣꯔꯗꯁꯤꯗꯤ ꯉꯁꯥꯏꯗꯩ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯩꯈꯣꯏ ꯅꯪꯅ ꯅꯨꯡꯁꯤꯅꯁꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯅꯨꯡꯁꯤꯅꯕ ꯅꯪꯅ ꯀꯥꯏꯅꯔꯁꯦ ꯍꯥꯏꯔꯒꯅ ꯍꯦꯛꯇ ꯀꯥꯏꯅꯕ ꯅꯨꯡꯁꯤꯕꯁꯦ ꯐꯥꯕꯤꯔꯣ ꯅꯨꯡꯁꯤꯕꯁꯦ ꯅꯪꯅ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯗꯨꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯝꯗꯕꯗꯤ ꯅꯪ ꯑꯁꯨꯝꯅ ꯇꯧꯔꯝꯗꯕꯁꯨ ꯌꯥꯏ ꯃꯊꯪꯒꯤ ꯗꯥꯏꯂꯣꯒꯁꯤꯗꯤ ꯂꯦꯝꯗ ꯄꯥꯊꯣꯛꯑꯣ ꯗꯥꯏꯂꯣꯒꯁꯦ ꯍꯥꯟꯅꯗꯤ ꯇꯧꯗ꯭ꯔꯤ ꯑꯗꯣ ꯉꯥꯛꯇꯪꯒꯤ ꯋꯥꯈꯜꯗ ꯊꯣꯛꯂꯛꯄꯗꯣ ꯑꯗꯨ ꯍꯥꯟꯅ ꯇꯧꯔꯒꯦ ꯅꯪꯅ ꯑꯩ ꯀꯥꯏꯅꯔꯝꯗꯥꯏꯗ ꯑꯩꯕꯨ ꯃꯤꯔꯥꯏꯔꯝꯗꯥꯏꯗ ꯅꯪꯅ ꯑꯩꯒꯨꯝꯕ ꯅꯨꯄꯤꯗꯤ ꯐꯪꯉꯣꯏ ꯍꯥꯏꯔꯝꯕꯗꯣ ꯐꯪꯉꯝꯃꯣꯏ ꯑꯩꯒꯨꯝꯕ ꯅꯨꯄꯤ ꯑꯐꯕ ꯅꯨꯄꯤꯗꯤ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯐꯪꯗꯣꯏꯅꯣ ꯅꯪꯒꯤ ꯄꯣꯛꯇꯕ ꯅꯔꯝꯆꯠꯇꯨꯗ ꯂꯣꯏꯁꯜꯂꯒꯦ ꯁꯤ ꯍꯥꯏꯔꯒ ꯃꯣꯆꯥ ꯚꯣꯏꯁ ꯑꯣꯐ ꯀꯂꯦꯛꯁꯟꯒꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯇꯤꯝꯒꯤ ꯃꯥꯏꯀꯩꯗ ꯔꯥꯏꯇꯔ ꯑꯣꯏꯅ ꯂꯩꯕꯤꯕ ꯗꯥ ꯑꯕꯤꯅꯥꯁ ꯀꯨꯟꯗ꯭ꯔꯥꯛꯄꯝꯒꯤ ꯃꯍꯨꯠꯇ ꯏꯅꯝꯃ ꯄ꯭ꯔꯤꯌꯥ ꯔꯥꯅꯤ ꯃꯥꯅ ꯑꯣꯏꯅ ꯗꯥꯏꯂꯣꯒꯁꯦ ꯇꯥꯃꯤꯟꯅꯔꯁꯤ ꯃꯤꯔꯥꯏꯕꯤꯈꯤꯕ ꯃꯇꯝꯗ ꯑꯩꯅ ꯀꯌꯥꯗ ꯋꯥꯅ ꯈꯪꯖꯈꯤꯕ ꯅꯪꯅꯗꯤ ꯎꯕꯤꯈꯤꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯍꯥꯛꯁꯨ ꯊꯃꯣꯏ ꯀꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯦꯀꯣ ꯅꯨꯡꯁꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯃꯥꯕꯨ ꯑꯩꯅ ꯊꯃꯣꯏꯗ ꯆꯦꯠꯅ ꯂꯥꯠꯆꯔꯨꯕ ꯑꯣꯏꯗꯕ ꯃꯪꯂꯥꯒꯤ ꯀꯥꯁꯤꯜꯃꯗ ꯊꯃꯣꯏꯒꯤ ꯄꯣꯊꯥꯐꯝ ꯊꯤꯖꯔꯨꯕ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕꯅ ꯑꯩꯒꯤ ꯑꯣꯏꯕ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯑꯁꯤꯗꯤ ꯃꯌꯥꯝꯁꯨ ꯍꯦꯟꯗꯣꯛꯅ ꯈꯪꯅꯔꯕ ꯇꯥꯈꯣꯏꯃꯨꯗ ꯃꯣꯆꯥ ꯚꯣꯏꯁ ꯑꯣꯐ ꯀꯂꯦꯛꯁꯟꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯄꯨꯟꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯅ ꯌꯥꯝꯅ ꯃꯤꯃꯤ ꯑꯣꯏꯕ ꯑꯃꯈꯛ ꯇꯧꯖꯒꯦ ꯖꯦꯅꯤ ꯈꯨꯔꯥꯏꯒꯤ ꯃꯇꯧ ꯇꯝꯃꯒꯀꯣ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣꯗꯒ ꯑꯦꯗꯚꯔꯇꯥꯏꯁ ꯌꯥꯝ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯑꯣ ꯀꯇꯧꯔꯛꯀꯦ ꯁꯨꯅꯤꯇꯥ ꯏꯃꯣꯛꯁꯦ ꯃꯤꯔꯣꯜꯂꯦ ꯆꯥꯄꯣꯛꯄꯁꯤꯕꯨ ꯀꯗꯥꯏꯗ ꯇꯧꯗꯣꯏꯗꯣ ꯍꯦ ꯀꯩꯅꯣ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯗꯨꯕꯣ ꯏꯕꯨꯡꯉꯣ ꯗꯣꯛꯇꯔꯗꯗꯤ ꯄꯨꯔꯣꯅꯨꯀꯣ ꯃꯅꯥꯛ ꯅꯛꯄ ꯌꯨꯝꯗ ꯇꯧꯔꯨꯔꯣ 지금 맞지? 라키 엄마 누구냐? 지금 말도 풍부 보는 것이야. 난데 나 그뿐 남아야. 뼈랑 백하요. 안 피야 브레이크 거.
Machine Mocha Voice of Collection team member gi sakhang makhang nabagi program adugi video si hawdagi ni loyo foying biki ba khodi makpu Mocha Voice of Collection gi maikai dagi kai khumna watchari taramasida salu yawi khraba khodi mak writer amasung vocalist khodi makpu shu ikai khumna watchari makhatar pudasu sidagi hina chawba thorom pangto bangambo oijagi hina Mocha Voice of Collection gi and minaina mayam gi phamda ikai khumna watchaba loina thank you